Lakipur online na putok saba Mars ki tang kuntra mathoi yumsa kaisa numit ki Khomjinba Pao tabirasi ahan bada maroi ba pao Assam da anisuba tangka ki mikhal gi damak hayeng sagol se numit phot thadanaragani Lakipur gi independent mirep lari yengbam thoiba gi damak lining loi singna thoni jakre aigi mathakta pangangang liba sing adu gi paukum hayeng gi mikhal asida piragani haina silchar gi independent mirep Dilip Pal na phongdokre Vote Khomgi Aroiba Numita Mukhyamantri Sarbanan Sonowal Ngarang Barak Tampak ki mafam da pangthokiba mifamda saruk yakre amasung Assam da yangkai humdoi aduga Manipur da miyoi ani gi masada COVID laichada sina ngarang nauna positive oiba thengnakre Haujik mapung oiba pau tabirasi Assam da Vidhan Sabha gi anisuba tangka ki mikhal gi damak hayeng sagol se numita vote thadanaragani Tangkak asida mikhal pangthokadoriba Vidhan Sabha Kendra kuntrama panda nupi mirep kuntaruk yauna punna mirep chahumga nifu manga na lamba taunari mikhal asida mapung oina chungsinaba kangbu ohum BJP na luchingba National Democratic Alliance United People's Party Liberal amadi Congress na luchingba Mahazot ki marakta akanba lamba taunagadori Tangkak asida BJP na seat kuntra marida Congress na seat kunipanda AJP na seat taramapanda AIUDF na tareta AJP na tarukta AGP na tarukta aduga BPF na sit marida makhoi gi mirep sing thagadle independent abati atai mirep chamaga humudra taruksu mikhal asida mirep oiri Hayeng April gi tang amada pangthokadoriba assembly mikhal asida Lakipur Kendra da independent mirep oiriba lari yengbam thoiba gi damak ngarang Pulartol Kaithel macha manak ta leiriba Salai Punchipum Takau Sangbigi Sanamahi Laisangda Lup Asigi Lining Loi Singna Thoni Jakre Lengkau Chanong Apam Sanamahi Ma Sanong Apamina Mangang Luang Kuman Iyo Humna Ima Imuinu Ima Lengkau Namoy Homui Pai Bungona Ima Pantemi Chiguno Pungdu Ipai Bungona Ibudu Pakang Bai Windu Taretna Salai Taretna Thoi Bana Lakipur Chakra ki mire Pajiri Bapana Asidi Chakra ki mire Poriba Lemcha Thoi Bana Agliba April ki tang ama 2021 gi akoi gi Assam Assembly gi tra mangalak suba akoi gi mikhal asida akoi gi independent mihut amoi na chongthok pirei ba ibungo layangbam thoiba singhana akoi gi independent mihut ama oina chongthok pirakpa asida akoi gi miyam gi oiba Lakipur akoi damdam si gi oiba miyam gi akoi gi lining loi singna ngamjaba kratang akoina lining tho amati ima leimren sidebagi kuya khada ngamjaba hikal lekat kratang tamjaduna haiba mikhal asida koi gi ibungo layang bam thoibana mai pakpa number di pina bisanu akoina ngasi gi thoram asi akoi hikal lekat chabagi thoram asi akoina pangkok chabani Ngarang leibak pokpa numita pangthokiba paugi mifam amada silchar gi independent mirep Dilip Pal na mahak chamada chama mai paklagani haina phongdokibaga loinana BJP na mahak ki mathakta pangangang liba adugi paukum hayeng April gi tang amada EVM gi kuthangda paukum piragani haikre tongan wahang gi paukum da mahak na hai mahak ki damak miyam na magi damak lepli haina Sri Pal na phongdoki সংস্থা আক্রমণের লক্ষ্যবস্তু আমি ভালো লেগেছে তাদেরও তো মাথা ব্যথা কেন আমাকে আমি সেটা বুঝতে পারছি দেখা গেল তাদের প্রধান শত্রু কংগ্রেস নয় মহাজোট নয় আমি দিলীপ পাল তো এগুলো উত্তর হয় তবে যখন প্রশ্ন করেছেন বলবো আমি জনগণের প্রার্থী আর জনগণ যে পরামর্শ দেবেন আমি ভোটে দাঁড়িয়েছি তাদের পরামর্শ নিই Ani suba tangka ki mikhal ga mari leina nangarang vote khomgi aroiba numita Mukhyamantri Sarbanan Sonowal na Kasar jila gi manung chanbada leiba Ratabari Awang Karingbans Dholai amadi Sonai Kendra da pangthokpa BJP ki tongan ba mifamda BJP ki chungsinnaba sarkarna soidana mai pakani haibagi thajaba phongdokhi Dholai da pangthokkiba mikhal gi rally da Mukhyamantri na dol gi mire Porimol Suklabidagi damak vote khomki BJP sarkar গঠন কৰিবই লাগিব কাৰণ বৰাক ব্ৰহ্মপুত্ৰ পাহাৰ ভৈয়াম আজি প্ৰতিখন জিলাত
ৰাইজে আমাৰ কাৰ্যকালত সুৰক্ষা পাইছে, উন্নয়ন পাইছে, সন্মান পাইছে আৰু আটাইতকৈ ডাঙৰ কথা হৈছে শান্তি, যিটো কাম কংগ্ৰেছে 60 বছৰ কৰিব পৰা নাছিল। গতিকে এতিয়া অসমৰ প্ৰতিখন জিলাই অগ্ৰগতিৰ ক্ষেত্ৰত দৃঢ়তাৰ আগবাঢ়িছে। কংগ্ৰেছে যিমানেই প্ৰচাৰ নকৰক কিয়, কংগ্ৰেছক আৰু এতিয়া মানুহে মনত নলয়। কংগ্ৰেছ আৰু ALDF এই দুইটা শক্তি কোনো যুক্তিতে অসমৰ ৰাইজৰ শুভাকাংক্ষী নহয়। তেখেতসকলে কেতিয়াও তেখেতসকলৰ কংগ্ৰেছৰ দীৰ্ঘদিনীয়া কাৰ্যকালত এই কথা প্ৰমাণ কৰিব নোৱাৰিলে যে তেখেতসকলে অসমৰ উন্নতি বিচাৰে, সমন্বয় বিচাৰে, ভাতৃত্ববোধ বিচাৰে। কিন্তু বিজেপিয়ে এইটো প্ৰমাণ কৰিলে 5 বছৰ যে আমি কেনেধৰণে দুইটা উপত্যকা আৰু পাহাৰৰ জিলা ভয়ামক লগত লৈ আজি অসমক ভাৰতবৰ্ষৰ বুকুত শক্তিশালী ৰূপত গঢ় দিয়াৰ ক্ষেত্ৰত সফলতা অৰ্জন কৰিব পাৰোঁ। কিন্তু সিন্ডিকেট লৈ দিলীপ পালৰ যে মন্তব্য এইটো আপুনি কি ক'ব? কোনো যুক্তিতে সেইবিলাক কথা অপপ্ৰচাৰ, এতিয়া সেইবিলাক নচলে। মানুহে বুজি পায় শিলচৰ মানুহৰ মাজত অপপ্ৰচাৰ কৰি লাভ নাই আৰু শিলচৰ মানুহ শিক্ষিত, সাংস্কৃতিকবান। ঠিক এইখন সমাজে বুজি পায় আৰু তেখেতসকলে বিজেপিৰ ভাল কামটো দেখিছে। সঁচা কথা এইটো, আমিতো ফাঁকি কথা কোৱা নাই। ইন দ্য লাষ্ট 5 years, হোৱাট এভাৰ initiative we have taken for the upliftment of both the valley and the 3 hills district, it is unique in the history of 70 years of independence. That is their achievement. That is what the people want. Sir, Assam dangarang COVID laichadasina laikandara mamioi kunumdoi phaduna hospital thadokre naba phakibagi masing punna lakh 2,13,900 sure pharakpagi changna chada 39.3 oiri. Assam dangarang nauna miyoi 53 masada COVID positive oikya haina haksel loisangi COVID-19 media bulletin da phongdokki. Rajya sida laichadasina positive oibagi apunma masingna lakh 2,19,900 ni. Layang chathaduna leiriba active case ki masingna 138 ni. Assam da COVID laichadasina sikibagi apunma masingna 1,100 ni. Manipur da haukiba pung 13 da nauna miyoi 2 gi masada COVID-19 positive oiba thengnaki. Apunba positive oibagi masing 19,930 ni. Miyoi 2 phaduna yumda hankibaga loinana phaduna hankibagi masing 19,950 sukre. Pharakpagi changna chada 39.3 oiri. Layang chathaduna leiriba active case ki masing na 63 ni. Manipur da laichadasina sikibagi apunba masing 363 ni. Aroibada maroiba pau amukhanna. Assam da anisuba tangkaki mikhalgi damak hayeng sagol senumit bhot thadanaragani. Lakipur gi independent mirep lari yangbam thoibagi damak lining loi singna thauni jakre. Aigi mathakta pangangang liba sing adugi paukum hayeng gi mikhal asida piragani haina Silchar gi independent mirep Dilip Pal na phongdokre. Vote khomgi aroiba numitta Mukhyamantri Sarbanand Sonowal ngarang Barak Tampak ki mafam da pangthokiba mifamda saruk yakre. Amasung Assam da 53 aduga Manipur da miyoi 2 gi masada COVID laichadasina ngarang nauna positive oiba thengnakre. Lakipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.